Akaswani Imphal Ningthokhongjam Suni na pau pazari ahanbada maruiba pau Manipur ngasi dharmagi chanabi amasung harau tayambaga loinana Mera Saurel hobagi thauram pangthokli Manipur ngasi ayuk pung 12 faubada COVID vaccine dose lak 12 lising 18 hena kapkhre Rajya sida hojik COVID ki active case 12 leire Rajasthan ki Mukhyamantri Ashok Gehlot na Congress President Phamgi damak mirep se pisindringai mamangda Rajya dugi Congress Sarkar aruba phibam mayoknare amasung Numit mapani chathagadaba Navratri kumai ngasidagi dharmagi chatnabi amasung harau tayambaga loinana hore Manipur ngasi Mera Chaurel hobagi thauram pangthokli ngasi ayuk Imphal gi akoibada miyamgi khongsat ama chatki Mera Saurel hobagi mapungeba thauram Laning Thausana Mahi Temple amasung Kangla Imphal da pangthokli Mera Saurel hoba ngasidagi hauraga tha ama chumna tongan ba thauram singa loinana pangthokani Laning Thausana Mahi Laisangda mapungeba thauram ngasi nungtil pangthokani thauram aduda Social Welfare Mantri Hekham Dingo Rajya Sabha gi MP Maharaj Sanajawba Leishemba amasung PDA gi Chairman amadi Laning Thausana Mahi Temple Board ki President Wahengbam Rameshwar Maitai saruk yagani Numit asina lakpada Rajapal Laganation Mukhyamantri Nongthombam Biren Singh Vidhan Sabha Adhyaksha Thoksom Satyabrata Singh yauna luchingba kayana efa pauzal pirakli Maki pauzelda Rajapal Laganationa Malembu sembirakpa Ibuthok Sanamahi amasung Lemrel Sidabina Mioiba Zati asi nungai yaifana hingnabagidamak honabirakpa kayabu tawbimal khangba uchari Bisnupur Jila ki Ningthokhongda area da leiriba amorakai sing ningthina loishinaba pandamda Rajya gi Works amasung Youth Affairs Mantri Govindas Konthaujamna ngarang Ningthokhong Municipal Council gi Suction Machine amasung Tata Tipper 610 thabak hongnaba lamthaki Ningthokhong Municipal Council Office da pangthokpa thauramadu Municipal Council asigi Executive Officer amasung Karmachari Singh Sarukyaki Amaromda BJP Bisnupur Mandalna Sinduna Jila asigi mafam kayada U Chara Singh Thakre Works Mantri Govindas Konthaujamna Kendra sigi mafam kayada thagadaba U Chara Singh miyamda yenthokki Pradhan Mantri Narendra Modi gi mapong numit Seba Pakhwara mari lainana Kendra Singhda U thabagi thauramasi pangthoktuna lakli Works Execution Week kamari lainana Kendra gi Labor amasung Employment Mantraloy gi Regional Directorate Imphal na Datopan Tengari National Board for Works Education amasung Development na Stakeholders singi miphamama ngasi pangthokli Imphal gi 80 line da leba Secure Office Complex da thauramasi ngasi nungthil pungamba fawa pangthokani Manipur ngasi ayuk pung 12 fawada COVID vaccine dose lak 12 lising 18 sahum humpunipan kapkhre masigi manungda precaution dose lak ani lising humpuhumdoi sanipan kun yauri ahanba dose ta lak 13 lising nipunithoi chani marphumari amasung anishuba dose ta lak 13 lising kulhumdoi sani humpumari ni Manipur da hojik COVID ki active case sumnatagi kunithoi khakta ngaire naba phabagi changna chada Maputra Nipan Dasmik Mari Mangani Humpumapan Suba Junior Girls Subroto Cup Final da Manipur ga Jharkhand ga thengnaragani ngarang BR Ambedkar Stadium da sanakiba semi final da Manipur gi Wangoi Higher Secondary School na Bihar gi RKS Girls High School bu Panjal ahumamada thoiki ani suba semi final da Jharkhand gi St Patrick High School na GSSS Haryana bu Panjal amasino da thoiki Final tha sigi kunipanda stadium asida sanagani Tabiriba Pawasi Akaswani Imphal dagini Rajasthan gi Mukhyamantri Ashok Gehlot na Congress President gi phamgi damak mirep se pisindringai mamangda Rajya dugi Congress Sarkar aruba phibam ama mayoknare ngarang numidang Congress amasung Independent MLA Marputra hena Vidhan Sabha Adhyaksha CP Joshi da pham thadokpagi cherol pisin khire Hariba MLA sing asina Sachin Pilot pu Rajya dugi Mukhyamantri oibada yaningdaba phongdogliba singni
ꯄꯥꯎꯃꯤꯁꯤꯡ ꯗꯋꯥ ꯉꯥꯡꯕꯗ ꯀꯦꯕꯤꯅꯦꯠ ꯃꯟꯇ꯭ꯔꯤ ꯄ꯭ꯔꯇꯥꯞ ꯁꯤꯡꯅ ꯍꯥꯏ ꯃꯈꯣꯏꯕꯨ MLA 32ꯅ ꯁꯧꯒꯠꯂꯤ ꯁꯆꯤꯟ ꯄꯥꯏꯂꯣꯠꯀꯤ ꯃꯃꯤꯡ ꯄꯟꯗꯅ ꯁ꯭ꯔꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏ ꯗꯣꯜꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃꯗ ꯁꯛꯇꯤ ꯄꯤꯕ ꯍꯥꯏꯕꯁꯤ MLA ꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯑꯗꯨꯗ ꯔꯥꯖꯅꯤꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃ ꯂꯩꯈꯤꯕ ꯃꯇꯝꯗ MLA 102 ꯅꯨꯃꯤꯠ ꯀꯌꯥꯃꯔꯨꯝ ꯍꯣꯇꯦꯜꯗ ꯂꯩꯈꯤ ꯍꯥꯏꯔꯤꯕ MLA ꯁꯤꯡ ꯑꯁꯤꯗꯒꯤ ꯗꯣꯜꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯕ ꯌꯥꯏ ꯑꯀꯥꯁꯋꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ Congress Legislature Party gi mifam Mukhya Mantri gi yumda ngarang pangthokadabani adubu mifam adu anirak yaithokre dolgi state in charge Ajema Ken amasung Malik Arjun Kharge observer oina mifam asigidamak rajya du da thungkre Griha Mantri Amit Shah numinini gi khongchatta ngasi Gujarat ta chatkani mafam adu da mahangna tongan ba sakot thorangi project sing sangagani ngasi ahanba numita Griha Mantri na Ahmedabad flyover bridge ama sangagani masigi mathakta Jodhpur area da leiba Sakri Lake semjin sajinaba jatra hungani Griha Mantri na economically weaker section home listing ani chama miyam da kusinagani Griha Mantri na phamung sohum yankhai leiba ESIC hospital sananda sanana jatra hungani hospital asina atai rajya singdagi thabak suba lakpa sinmi singda kanaba pigani tungda mafam asida pangthokpa longmi singi rally amada wa ngangani Numit mapani sathagadaba Navratri kumai ngasidagi dharmagi chatnabi amasung harau tayambaga loinana haure ahuba numita Devi Durgabu Saila Putri haina miyamna khurumnari kumai asiga mari lainana Rashtrapati Draupadi Murmu Karnataka ngasi chatkani amadi Mysore Dasera kumai hawdokani Numinini gi khongchata mafamaduda leiringaida Rashtrapati na Dharwarda leiba Indian Institute of Information Technology gi anuba campus sangagani hayeng Rashtrapati na Bengaluru da Hindustan Aeronautics Limited ki integrated cryogenic engines manufacturing facility sangagani mahangna Journal Institute of Virology South Zone virtually oina jatra hungani Rashtrapati Draupadi Murmu na St Joseph University sangabagi thorumda saruk yagani amasung Karnataka sarkar na mahakpu opugi thorumda saruk yagani National Testing Agency na Common University Entrance Test Postgraduate ki fall ngasi lauthoklagani parikya asi Central University singda PG program singda ming chanabagi damak pangthokhibani parikya sing asi nungthil pungmari taba matamda lauthokani haina UGC ki chairman Professor M Jagadesh Kumar na hairi academic section listening kunithoi kulhumdoi da Central University singda postgraduate program singda ming chanabagi damak entrance test University humputaruk ta pangthokki Bharat hauzik COVID ki active case lising ni phuhum doi chamri tara manga leiri myoi koti ni phumari hena naba phakhibaga loinana naba phabagi changzada parputra nipan dasmik taret ani da leire laichat astagi hauzik phawada myoi lak manga ising kun manga hena sikre Bharat hauzik phawada COVID vaccine dose koti chani tara taret hena kapkre masigi manungda anba dose da koti sumna ani hena ani shuba dose da koti parputra mari hena amasung precaution dose koti kun lak kun mapan hena kapkre Jammu Kashmir gi Kupwara jila gi line of control da narol dagi mi changsilak ba honaramba security force na thinghore thawdogadu da terrorist ani hatki amasung yamlaba khusukulai sing fagat ki hairi police na hai terrorist sing adu Machil sector gi line of control mayagi Tekrinar area da Bharat rom da lansin na honarambani security force na pham adu dagi AK47 rifle ani AK magazine taruk AK round yankhai humdoi grenade mari pistol ani pistol gi magazine ani pistol gi maruk kuntra manga mafam adudagi fangki siraba terrorist sing adudagi Pakistani sel kayamarum phangle haire Himachal Pradesh da tourist gari ma Kulu jila gi Vanjar Valley da lokha da tasinbadagi yamdrabada miui tare sire tara henbana asuk apan nangle thawdogodu ngarang midang pung 9 makhai adwaida National Highway sahum sumna manga da thokibani Kulu jila gi deputy commissioner na Achutos na hai gari adu da driver yawnu miui tara tare tonglakhi asuk pasing manang pa hospital da puduna aikan nakre Aroibada maruiba pau amuk Manipur ngasi dharmagi chanabi masung harau tayambaga loinana mera chaurel hobagi thorum pangthokli Manipur ngasi yupung 13 faubada COVID vaccine dose lak kunthani lising kunmapan hena kapkhre rajya sida hauzik COVID ki active case kunni thoi leiri Rajasthan gi Mukhya Mantri Ashok Gehlot na Congress president gi phamgi damak mirep se pisindringai mamangda rajya du gi Congress sarkar aruba phibam ama mayoknare amasung Numit mapani sathagadaba Navratri kumai ngasidagi dharmagi chanabi amasung harau tayambaga loinana haure pauloijare
ꯄꯥꯡꯊꯣꯛꯂꯤ꯫